अहानबदा मरुइबा पाउसिंग पिजरी डिस्ट्रिक्ट खुदिंगदा कैंसर डे केयर सेंटर लागलिबा चही अहुम फाउबगी मनुंगदा नौना हांगदोकनबा लेंगाकना होटनरी पीएम AAP na sizinakhiba senphamgi audit report Delhi Assembly session da puthokadawri Asia gi khwaidagi maming leiraba Gautam Adani group na tax khwaidagi yamna thiba group ama oire amadi sekpi da yawba coronavirus ama China gi virologist team amana thengnakhre hairi khurumjari MAMI TV na sandokjariba national amadi international news midyang tabiriba pumnamaku NIRUPAMA matumna taramna ukjari pau sandona pizari Madhya Pradesh ki Satarpur da naungna sagadaba Bageswar Dam Medical and Science Research Institute ngasi Prime Minister Narendra Modi na Foundation Stone yungkhre hairi Prime Minister Narendra Modi na phongdokhibada lengak asina cancer gi hidak singsu ahongba mamalda phanghannabasu hotnari Laibak asegi district khudingi cancer day care center lakliba chahi ahum phawbugi manu Prime Minister Narendra Modi na hayengdagi hoduna numit humnigi khongsatta Madhya Pradesh Bihar Assam chatkadawri mahaki khongsat adugi manungda Bhopal da pangthokadawriba Global Investor Summit yauna tongan ba khongsat thaurangi chawkhat thaurangi thoram singda saruk yagani amasung Bagalpur da lomi singi 18 suba selgi mateng su piramgani haire Mahangna lagliba ningthokaba numita Bagalpur da pangthokadawriba Zumor Binandini saruk yagani amasung mathangi numita Infrastructure Summit sangagani haike Modi na laipakoko numita Guwahati da Advantage Assam 2.0 Investment and Infrastructure Summit hokdokani PMO na hai Bhopal da numit nini chupna pangthokadawba Global Investor Summit asina Madhya Pradesh da Global Investment Hub ama ohenbada maru oiba phampak ama ohelagani amasung masina Departmental Summit Pharma amasung Medical Device Transport amasung Logistic Industry Skill Development Tourism amadi Micro Small and Medium Enterprises yauna atopa kayasu konsingani masida Global South Laibak sing Latin America amasung Caribbean da medium thamba Malemgi oiba session singsu yaugani hairi Masigi mathakta maru oiba mapang oina chatminaba laibak singidamak akhanaba session singsu pangthokani haike Summit aduda maru oiba industry gi mela ahum auto show textile and fashion expo amasung one district one product pangthokani masina state asigi akhanaba khutsa haiba amasung cultural heritage ki maru oiba mela ama oigani haike Laibak humpu henbagi mihut singna tongan ba malengi organization sing amasung India dagi masak naiba udyog leader sing amasung wakhal puthokpa singsu summit asida saruk yagani haina jerol aduna haike PM Kisan scheme ga mari leinaba laibak asidagi lomi crore mapan henbana lupa crore kunga mathoi chamanga henbagi hakthengna ba selgi khudong chaba singsu panghangani hairi Modi na lomi singda makhoi gi pothok singi senthang pinaba midyeng thamduna Farmer Formation Organization lising taragi Central Sector Scheme for Formation and Promotion asi hokdokadabani masina lomi singi apunba kaithel amadi makhoi gi agriculture gi pothok singdegi su kanaba phanghangani haiki Bihar da pangthokadaba thoram asina leibak asida lising tara suba FPO sembagi akhanaba tangkak adu oiragani haiki Prime Minister na Motihari the Center of Excellence for Indigenous Brider hokdokani amasung Baraudina Milk Product Plan ama hokdokani hairi masina ningthina semgalaba kaithel ama oiduna puthokpa lakh ahum romda kana bapigani haiki Assam da Jumor Binandini na Jumor Jagoi Assam gi cha tribe ki folk dance ka loinana achoba culture amasung Assam schedule tribe ki oiba kumai ama oigani hairi masigi pumnamak konsinba amata oiba amasung culture gi oiba chawthokchaba amasung Assam gi oina semba fajaraba culture gi masak ama ohengani haiki
थौरम असी चागी इंडस्ट्री हौदोकपगी चाही चनीगी पुवारी अदु निंगसिंगहनगनी हाइरी असम दा पांगथोकदौरिबा इन्वेस्टमेंट समिट असिदा हौदोकपगी सेशन मिनिस्ट्रियल सेशनल अमसुंग थीम की सेशन सिंगसु यावगनी हाइरी।